Loyalam E-PAO tabiriba khudingmapu Hutram Susmitana ayuki pau pizari ahanbada maroiba headline. Centrena Manipur Sanariba divide and rule policy Khudakta Leptuna makoina thadokliba khutlai paiba sing lakshelu haina wai kunjarani na phongdorakli. Ngamkhai ngakwa chatpada laikhidraba apunba yawal lami singi mafamda awaba phongdorakli. Churchampur gi Tuibungda makatana curfew thamle curfew manungda miyoi amagi asiba hakjang famle. Pau sandokna pizari. Centrena Manipur Sanariba divide and rule policy Khudakta Leptuna makoina thadokliba khutlai paiba sing lakshilu haina wai kunjarani na phongdorakli. Mamang chahi Englishing ani kulhumdoi gi me ahumdagi hauna Manipur da thokliba chahi amaga tha taret lom suzilaklaba kanglup ani gi lal asi Bharat lengangna loishindana leiri. Maduna Centrena Manipuri yengliba mityeng Sanariba divide and rule policy Khudakta Leptuna Bharat lengakna sponsor tawraga thadorakliba khutlai paiba sing lakshilu haina All Manipur Women's Voluntary Association Amovagi President Y Kunjarani na phongdorakli. Wafam asi All Manipur Women's Voluntary Association Sapong Kibagi Kuntra Manga Suba Mapok Kumungi Thoram ngarang Imphal gi GM Hall pangthokibani. Thoram aduda mahakna makatana phongdorakkibadi Manipur ase Kanglup Furup Kayana Khundaba state amani aigi haiba apikpa wakhalon thadaktuna state ase chawkhat hanaba puna thabak tawminaba changi thokliba lal asida Centrena state asida divide and rule policy sanariba asena lengak manungda lingjel manadaba fibam amal leiribasi leheningde loinana fam munabagi matam natte haiki amaromda lakliba ningol chakoba asidasu lamdam asigi nupi oibisingna dakhinagi lamjel tanabagi wakhalon thadokuna asengba ningol chakobagi asengba saktam ohelasi haina wai kunjarani na phongdoki thoram aduda DM College of Arts ki hanagi principal Professor Dr. CH Silaramani Poire Lemarel Maira Paibi apunba Manipur gi President Sorai Sam Memcha Leimasu saruk yakhi ngamkhai ngakpa chatpada laikhidraba apunba yawal lami singi mafamda awaba phongdorakli Tha asigi kulhumdoi ge ayuk pung manga taba matamda yawalup taruk KCP KYKL Pripak Pro RPF PLA amasung UNLF ki apunba yawal lanmina Manipur gi ngamkhai ngakpagi thabak chatpada PLA gi lanmi Captain Oinam Gulu LS Babu apokpagi ming Oshing apokpigi mingna Opisak Debi Pripak Pro gi fingang lanmi Captain Wahengbam Sarat Kumar LS Sopaiba apokpagi ming W Dev Singh apokpigi mingna W Memcha Leifamna Hyanglam Awang Lekai amasung Lance Corporal Nongmaithem Vonisna Allies Nongthon apokpagi ming N Raju apokpigi mingna N Sangita Leifamna Wangkhai Angom Lekai digi yawal lanmi makhoi ahum leikhidabada party na awaba phongdorakli Aina Thinkraba People's Revolutionary Party of Kangleipa Progressive ki Assistant Publicity Secretary na khuyek piduna thadorokpa cherol amada thokliba thodok asi yumlo nariba lebak anibu thugairaga koki furok ke lebak ama semanabagi India government na inshillaga thamliba KNFB shinga IOF singa punna lumduna leiba mafam ama thugaibada thokiba thodokni Laikhidraba marup ahumsi ireipak thugainaba changchilakliba kangbu shinga siba kidana lanthengnabagi thongna lingjel leiba athoba athobi singi ichelaba mamalyamlaba yawal lamingактani lanfamda thawai thakraba marup ahumna yawolup singi apunba unity gi igi yumpham ama thonbiramle Leihoriba yawal lanmi aikhoi pumnamakshu makhoigi thongna lingjel leina apunbagi thabak thodangda chingnaba leitana mathodang lokhiba adugumna longminasi marup ahumgi imung manung marimata amadi makhoiga tinaramba miyoi shingi pukning wakhal nungaitaba awaba potlim singbu party nasu amasung party taruk nasu punna saruk yajari makhoi ahumgi thongna lingjel du matam pumbada yawal lami singi langi lamjing lamtak oirasanu haina party na Yawolup Singh amasung miyamda thamlakli Churachandpur gi Tuibungda makhatana curfew thamle curfew manungda miyoi amagi asiba hakjang phangli Churachandpur district ta pamdaba thodok sing thoktana bat lenga ki maikedi gi lokhalakpa khongthangi saruk ama oina district magistrate Churachandpur gi thopuriba Danu Kumar IAS na thokiba order amana ngarang ayuk pung taruk tagi Churachandpur district ki Tuibung sub division gi akoiba mafam singda Vatia Nagarik Surakshya Sahitya BNSS 2023 gi makhada curfew thamjan khiba adu ngasi su lokthokpa leitri
Chairak Sida Ngarang Ayuk Churchampurgi T Khangjang Village Tamasa Khangdaba Singna Miyoi Ama Hatlaga Hundok Lamle Hari. Laikhidraba Miyoi Adugi Asiba Hakchang Police na Thodok Thopam Dagi Laukhatlaga Churchampur District Hospital da Thamkre. Laikhidraba Miyoi Adu Churchampurgi Ngahathal Village Dagi Khamthalian Allies Henry Guite Chahini Funi Thoi Apokpa Jamzasin Guite Kawi Hari. Mahak Matau Karamna Siram Libano Haiba Chapchana Khambangamdri. Mahaki Masada Sokpagi Dakfam Lerami Hari. Thodok Aduga Mari Lenana Churchampur Police na case Ama Lokhat Kre Hari. Nakal Amaromda Kuki Jo Village Volunteer KZBP Amjis United Tribal Volunteer UTB na ngarang ayupung mangadagi kaukiba total shutdown gi khongjang loisengkhrei. Hauzik makhata na Churchampur district ki Tuibong area da curfew thamlambasu curfew manung da Tuibong bazar amadi Churchampur town da kaithal sing kana kibagal loinana dukan sing thong hangnaki loinara lambi da chathok chasin tauki hari. Marak thatna Mahekol Ranch Teachers Training Center Manipur gi Unit A Pangantabi gi Anoba Fort Best Training Course Chaliba Chahi Asigi December gi Tang Ani Ningthaukaban Numit Asidagi class Hozaragani. Maram Asina MRTTC Pangantabi da Lakpiduna Training Form Lobiranaba Nolukna Khanghanjari. Course Asida Thamjariba Kudong Chaba Singdi Rhymes Teaching Training Child Psychology First Aid Course Yoga Potloy Makeup Training Loina na lamdam asida miyamna pamna sizinariba kauna singgi craft training gi khudong chaba sing su phangbigani hena akupa marol khangmining labadi contact number 9837161295 natraga 9362775603 asidagi khangbiba yagani Lengak leirabasu miyamgi yaifanaba tawdre haina ning tambana phongdorakli Manipur da lengak ti lay adubu lengak asina lamdam asigi miyamgi yaifanaba thabak thoram singdi amata tawde habasi miyamna khangnaraba wafamni haina pambaina luchingba UNLF ki HRD gi assistant secretary thangjam ning tamba maiteina phongdokre Wafam ase Manipur Press Club ki Loktak Hall pangthokiba United Nations Day gi thoramga mari leinana World Human Rights Protection Organization Manipur na sinba thoramda phongdokhibani Mahakna makataraduna miyamna lengak asina ngakpi shenbide khangna domina leshenba kukina maitei dalandarakpa khakta uduna leiri miyoiba amana miyoiba amagi hingbagi hak lei habasi asi aikoi puna khangminaba changi Hingba tarabadi sakchu thokna hingsi haike thoram aduda Universal Mother Organization gi President Moirangthem Sorojini Leima Fox ki President Thoiding Jammani Har Yalhomi Kanba Lup ki President Angom Loken Ipong gi Vice President Khumanthem Chandramani Life Vigil International gi President Angomcha Araba Manipur Women's Federation gi President Khundongbam Sini Leima Pro Business Solution Private Limited ke Director Yumnam Samananda Maitei amasung MPCM gi President Haji Arafat Ali Tampakna Presidium Member oina saruyakhi Kuki gumba utangbi natte haina Federation of Haumina Phongdorakli Kombu kuki ohenaba honaba leptree komdi yek salai lezaba yalhomi kuki gumba utangbi natte haina Federation of Haumina Phongdorakli Haumi gi Publicity and Media Cell gi Robot Com Thadorakhiba Cherol amagi matung ina chahi asida pangthokiba mera hauchongba thoramdasu kom singna masagi fizet lighting setuna jagoi sakhi adubu furup asigi oiba fizet lighting asibu chin kuki gi fini haina PH Lufona phongdorakpa thengnare Tarani Pansuba Chahida Kukina Manipur da Laktringai Kom Ipa Ipu Singna Sizinaraklaba Fizol Asigi Matangda Nongshaba Kungai Rol Puyada Mayek Singna Pakhangba Yukobuda Pali Kom Ipa Ipu Singna Iputau Lai Nongshaba Wangbrain Pakhangba Irat Thoni Tawduna Horakibani Masi Fongawari Nate Asengba Puya Latam de Iriga Thamlambani Lamdam Asigi Puwari Semdoklaga Kuki Oinaba Honabada Maitei Ningthau Tauthing Mang Fawa Mang Pali Haiduna Kukini Haizinba Myanmar gi Chindagi Horakpa Masa Masu PH Haukipna Haizinba Mato PH Lufona Tamganu Komdi Lamdam Asigi Haurakmi Haumini Kuki na Kaidongaida Kombu Kuki Onthopa Yaroi Haina Sufongdorakli Manipur gi Irang Asi Nakal Animaki Miyam na Makhatana Chathaba Pamna Dre Haina Irfana Phongdokre
Manipur gi irang asi nakal animak ki miyam na makhatana chathaba pamnadre athuba matamda state amadi center lengakna peace dialogue chathapam thoi haina Mumbai da yumfam oiba Center for Study of Society and Secularism gi director Irfan engineer na phongdokre irang asigi matangda Manipur press club da pangthokiba pawgi mifam amada Irfana hai nakal ani gi marakta political dialogue khak chathabagi mahutta grassroots ki thakta hauraga CSO yauna level khojingmakta yashinaba purak pachangi haike makha taraduna center asigi fact finding team ama semduna haukiba kumja lising ani kulhumdagi November thadagi irang asigi matangda nakal ani gi miyam CSO academician yauna miyoy kayaga wari sakre haukiba kongcheta team asina Imphal amadi Chuchampurda hangba relief camp ta leriba miyam unakraba matungda amuk tha asida amuk hana laktuna Imphal amadi Moregi miyam unakhe haike nakal anigi miyam unaraba matungda miyamna irang asi makha chathaba pamdre haiba asi khangmangamle peace dialogue chathabana irang asigi waroshin purakpa ngamgani nakal anigi marakta khud thanabana kaidongaida nungshi chanaba purakpa ngamloi haina phongdokhi center asigi fact finding team na state amadi center lengakta piriba recommendation singi marakta relief camp ta lanjinaduna leriba miyam mayum da hanjil hanba nakal anina sizinariba khulai sing thadok hanba irang asigi victim aihoriba singi justice fana phanghanba habana chingba wafam sing yauri Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Mahausagi khalkaidana thamnaba amadi ngagi pothok wathandana senthok lambi lehenaba hotnasi haina hiyayuna phongdorakli lamdam asigi mahausagi khalkaidana thamnaba amadi ngagi pothok watana senthok lambi lehenaba hotnasi haina chief minister Nongthombam Birengi loinabi Nongthombam ongbi hiyayuna phongdokre ngarang luwang shambam maning community hall da Directorate of Environment and Climate Change Government of Manipur Department of Fisheries amadi luwang samam United Club Organization ga punna khuchamnaduna chief minister gi meeting makhada state 3 su oiriba uningthau asi thaduna mahosagi khal yokhatnaba plastic pollution dagi ngakthoknaba amadi luwang samam da leriba pukhri singda ngamacha thadabagi thoramda mari leinana wafam asi phongdokhibani thoram aduda Environment and Climate Change ki Director T Brajakumar Directorate of Fisheries ki Director Haisnam Valkrishna amadi Social Worker W Ongbi Romina athoiba mithunglen oina saruk yakhi Bank ki kanglon khangdana miyamda lana uhangano Manipur State Cooperative Bank Limited ki masagi oiba tonganba chatna kanglon leriba asi nungi oiba chapchana khangdana All Manipur Gram Panchayat Level and Lampas Development Cooperative Society Association na miyamda lana uhanaba tongan ba allegation kaya phongdoroliba adu yumfam yaude haina bank asigi Deputy General Manager Larik Gengbam angongna phongdokhrei Deputy General Manager Oinam Samananda Assistant GM Naurem Randir yauna Manipur Press Club ta pangthokiba pawgi mifam amada angobana hai bank asigi hanadagi chanaraklaba mikhal chatliba chahi asigi November kulhumdagi mamangda pangthoknaba lepliba asi amuk hanna reschedule taw haiba wafam yaroi bank asigi toliba loan gi senfam singba ngamhaudraba miyoishina bank asibu lana miyamda uhanaba hotnariba asi tawbiganu haikhi Manipur University da Japanese loan tambagi chahi mangagi MA course hangdokhrei North East India da ahanba oina Manipur University da Japanese loan gi chahi mangagi MA course tamnaba program ngarang MU gi court hall da BC Naurem Lokendro na hangdokhrei Manipur University ki Department of Foreign Language Japanese na sinduna pangthokiba thoram aduda MU gi Vice Chancellor na hai MU da hangdoliba UGC na taramathoi shuba plan gi matamda Japanese amadi Korea language ki oina section tawrakpani Man department asigi housing faculty punna taruk lairi awarva faculty member longnaba hotnari department asi India lengakna awang nopok lamdamda akhanaba yeng thamlakpa horakpa matamda hangdokhibani masina manung hanjinna leireba Asia gi khanum pok thangba saru asi yamna maru oiribani haina khanduna department asina mahi masing tambagi thabak paikhatuna lakpani Manipur Japanese anigi leinariba mari asi ani shuba malemgi lanjau matamdagi horakrabani haiki
VC na makatana fondo-khibadi malemge anisuba lanjauki aroiba saruk kumja lising amaga chamapan nifu marigi March thada Japanese Army gi achoba division ama Manipur da thungduna British lanmi singa lanthengnaki. Adubu Japanese Army sing adu kumja lising amaga chamapan nifu marida British ki Allied Force ki makuta maithiduna Manipur da ki hanki. Lanfam aduda Japanese lanmi lising nifu ram thawai thaki. Matam adudagi hauna Japan lemakna Manipur asi yamna lumna lawduna Manipur da Japanese kaya toina lakhi. Ing kumja lising amaga chamapan humdrani thoida Manipur na statehood fanglaba matungda Indo-Japanese Society na maibam lokpo chingda Japanese singi ningsing kumbam sengolakhi. Masigi matungda society asigi luching makhada ing kumja lising amaga chamapan humdragi aroiba sarukta Manipur University da Japanese loan tambagi course hangdokhi. Maduna ngasi MU da Japanese loan tamnabagi chahi mangagi MA course ama hangdopa haibasi yamna laibak fawani. Course asida Japan lebaktagi mateng kaya fangani haibagi thazabalai. Course asida tamgadoriba mahiro shingisu maraibak yamna fawani hainingi. Atopa lebak singi loan tamba haiba asi yamna fai. Masina thabak inkhang changnaba honabadasu atopa loan haiba khudongchaba kaya amasu fangani haiba wafamsu fangdokhi. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Arobada maruoiba pau amuka hana bizari. Centrena Manipur da Sanariba divide and rule policy Khudakta leptuna makhoina thadokliba khutlai paibasing laksilu haina wai kunjarani na fangdorakli. Ngamkhai ngakpa chatpada laikhidraba apunba yawal lamisingi mafamda awaba fangdorakli. Churchampurgi tuibungda makhatana curfew thamli curfew manungda miyoi amagi asiba hakchang fanglei. Matang asida ayuki pau piba loizare tabiriba khutimapo amuka hana khurumjari.